Ngasi Zenebi Dreams na mayam gidamakta yamna nungairaba 2017 gi horror amadi thriller de yumfam oiba film ama putuna laksari film asigi maming na Hostel Part 2 film asi Part 1 ga mari leinei maduna mayamna Part 1 yengbidriba mioising oibiragadi Part 1 asi han yengbinabi gidamakta description da pizariba link asita changbiduna yengbiu haina channel asigi maikaidagi haizari Part 1 da businessman do Paxton na halaba matung mahak train da phamduna yamna waba maong da laibaduda police kharana thengna mabu hospital da pubiduna layeng pirami matamduda mioi khara laktuna Slovakia gi maramda information lokhatna ba torami makna thengna kiba thautok singdu makoida tamki hunting club adugi matangda amadi makoigi members singda tattoo hakpa amadi card tasu tattoo gi symbol du yawbuna singbagi wari watai adu makoida su tamlammi masigi matung makoina room dugi thongdu lonki aduga mioi amana mahakki makutta hakliba tattoo duga hunting club ki tattoo duga manabra haina yenghlami Paxton na makoina tawriba maong adu chingnaduna leiringaida makoina Paxton bu hatki taseng badi mahak bu hatlibasi mahaki mamang oirami Paxton si mahaki girlfriend gi mayumda leirami mahaki masada chena khon phanglibadu faramdri mahak na leiribasi mahak bu kana amatana udanaba amadi fangdanaba su oirami Maramdi mahakna thengna kiba thodok singdu mahakna kana amatada haining lamde mahakna haining dabagi maramdi hunting club ki members singsi mafam kaya da chaithok tuna leibana mangonda karigumba haidok lurabadi hena problem lairakadra haina mahakna chingnarami maramasina police tasu mahakna haining lamde mahaki asigumba akiba wakal kaya ama leibana mahaki sajat tasu mayamga manadaba maong torami Paxton gi nungaitaba maong sida mahaki girlfriend su mangonda nungaitaba yamna leirami toina su mabani khatnaki masidagi Paxton mahaki girlfriend duda sauramlaga thokirami mathangi numita mahaki girlfriend na Paxton du thirami mahakna kitchen da changlaga yenglobada Paxton gi mangak kaklaga howdong na lektuna leiramba matogdu mahakna thengna masidagi sinship tawduna hunting club ki owner oiriba sasa urai mangonda nupa amana box ama pirami box tu mangonda pirakpagidamak mahakna nupa du thagatpa fongdoklami masidagi American student Lorna Whitney amadi Beth aikoina urai makoi art class ta attend tawduna model oiribi Excel gi saktamdu scratch tawrami Excel na makoi gi class loiraba tungda makoi na ngasai scratch tawriba picture du yenglubada yamna su phajaba oide yamna su thiba oide haina recommend pirami adum oinamag Excel na bet tagi picture du leirami Excel na su drink leiduna pithakhi bet tu train tongnabagi masadu hatu tawrami Makoy na train tong labada makoy spada changlaba matung makoy train da muk famduna lerami masdagi bed ka Whitney ka drink thakpa chatlami Lorna na Kevin duda lehowi makoy na sumlak pada nupa amana makoy da thenglami nupa duna karimata haidana makhata na chatkirami makoy na sum model Excel du thengnarami makoy na Excel amuk thengnabadu makoy na ngakladuna bet na Excel da hai mahak na mafam duda kari tawbaki leiramli bano hai na hangki Excel na kumki makoy na spada chatpagumna maksu satningi hai na somdana ngasai nupa duna Lorna gi Kevin gi mapanda leptuna mangonda yamna munna yengduna leirami ngaihak leiraga nupadu manungda changlakhi mikup kharagi matungda betka Whitney ka Kevin da lakpada Lorna du kaptuna leiramba thengnakhi Karigino haina hanglubada mahaki iPad tu nupa amana hubi kre hairakhi adumna ngangna duna leiringai da Excel na iPad tu pu duna lakhi magna hai nupa ama mahaki bag tu huge tawbada mahaki pocket tagi iPad tu tahawbani haina mahaki wadu tabada mahak tu yamna pukchel chawba mioi ama oina makoina uraduna makoina Kevin da changhanduna makoi yu thakminarami maduda Excel na makoibu Slovakia da koirakna bahaina invite tawki mahakna hai famdu yamna nungaiba tourist spot amani haina makoina su vacation gi nungaiba mafam thiduna lakpada chap chanare khanduna Slovakia da chatlami part 1 gi hotel dumak makoina leinabgi damakta thorang torami reception toriba nupa duna makoida hai numidang da festival ama lei haina
Masigi matung room da changlami makoina room da changbagi lambi da betna makoigi hek mayoknaba room da couple ama yamna nungaina leibagi matogdu ubada mahakna yamna kalakpa faurami reception tawriba nupaduna makoi ahungi passport tu scanning tawrami mahakna tawraba matung mahakna auction website ta upload tawduna makoibu malem pumbada internet ki kuthangda yolami mioi kayana su makoibu thengnarami tot kogba mioi amana bet ka wetni ga yamna wangba rate ta leirami asigumba mi yonbegi thawongsi visitor singnadi khanglamde tot na mahaki mamanaba store ta phone da kaurami makoi su ahan bo oina mi leiba client sing oirami asumna makoi Slovakia yorami makoi bu yamna high level oiba moongda respect tawrami night festival duda excel yauna nungaina leirami matam duda tot ka stot kana makhoida munna yenglami makhoina bet ka wetni ga yamna tangna leibana yamna phajaba oinasu makhoigi mamita urami night festival asi mamingtagi oiba festival ni yoliba mioi singdu leiriba mioi singduna laklaga khangjanaba tawba festival oirami wetni na lorna da hai bet ki mama gi leizaba lanthum pumna mahaki mingda loina panbi khrabani haina mahakna sumakha ta aduna hai mahaki mapada su mahakti paisa thaba ngamba nupini haina Slovakia asi mahakna pulap leiba ngambagi paisa fauk leiramgani hai na makoi wari sana duna leirami masigi matung makoi yamna nungaina festival du yaurami maduda lorna di mathanda leiringai da nupa amana dance dominasi haina hauduna makoi dance dominarami betasu nupa amana dance dominasi haina haurami maduda mana yakhide nupa dusu bet na yadrabanina chatkhirami masidagi reception toba nupa duna beta drinks ama pirami bet hypet chingnaraduna drinks adu lauraba matung maha khanghandana drinks adu haidokpada manak nakna leiramba nupa amada soibadagi haizilami nupaduda betna soikibani hairaba matung mahaknasu nupaduda drinks ama pithake khanna drinks loba lakpagi lambi da lornana sangsillaktuna betta hai mahak adu nupa amana bot tongminarusi haina hauraki haina betna lorna da hai makhoi kaidonungda mitopta thajaba thangumsi hairamlaga mahak drinks tu nupaduga thakminarami makhoina wari watai sanarami betna mafamdutagi chatkinaba tawrami stotna betta maming panduna good night harakpaduda bettu haifet ngakladuna mahaki maming adu karamna khanglibano haina nupaduda hanglami stotna hai lorna na ngasai bet haina kokhibadu mahakna tahawbadagi mahaki maming du khangbani haina betna sumagi wari do tarabada stot adu thajarami betu mafam du thadok laga lakpada lorna du nupa amaga hi tongduna lerambadu ubada mahakna khamki maduda lorna na ta dabida makhoi nakal amaromda hi honduna chatki makpu hi da puriba nupa si roman kaurami makna mi yamna chikpa mafamda lorna bu puduna chatlami lorna du mafam du da wari saduna leiringai da mioi kharana makpu pharami mahak adu injection su kapsanduna makhoigi hunting club ta pukhirami somdana bet ka wetni ga hotel da halaklami excel di lora ga lakani haiduna lehawi makhoina room da changlakpada bet na ngasai mamang da couple ama nungaina lehoba room du mioi ani na luggage haidoktuna pochai thibagi mamidu urami masidagi mioi duna thong lonsin ki mathangi numita excel yauna makhoi spada nungaina leirami makhoina sukhalami madudi lorna su roman ga harauna leiramgani haina adubu somdana lorna du battube ki mathakta yanduna leirami nupi amana lorna gi haksang du I thohanduna amadi makhori du lenthatuna lorna gi haksang dagi tarakpa I duna masadu taishan duna I ne irujaba haibudu oirami somdasu bet na spada hawalakpada mioi amata leiramde maduda mahakna wetni du thiba oina mapanda tholakhi maduda mioi khara mahakpu pharagi haibagi matagum tawrakhi maduda mahakna wall amada kakhatuna main road tanaba chelakhi maduda truck ama thengnakhi
Maduda ngasai nupa amana beta dance tominasi haikiba nupa aduna thorakpa truck oirami. Mahakpu nupa aduda mahakpu kanbinaba hairami maduda nupa aduna sauna cheiramlaga mahak truck tu thoduna chatki. Masidagi bet tu umang amada changlami maduda angang khara thengnaki. Makhoina bet pu phubirami adumna tawtuna leiringaida excelga sasaga laktuna mahakpu mafamdudagi puki. Sasana angang singduda angang ama piu haiki maduda angang amana angang ama inthoraki maduda sasana nongmoina kaptuna angang adu hatki adubu atay angang sing adu makhoina nachungba ama faudana makhoigi lambi makhata na chatlami somdana exel na betu sasagi yumda puraki mahakna exel gi yamna chawraba picture ama thetuna leramba thengnaki tasengbadi exel gi plan oirami betpu makhoigi makuta tabasi Maramdi asuk chawba picture ama leina ngasai phajadaba picture laikibadu makhoi bu phana bagi plan amani haibasi mahna chingnarami somdana Whitney do client amagi damag artist makeup amana kebirami maduda mahakna yamna wana nanthoknaba hotnarami adubu luribadi mafamdu camera loina leibana yamna luba haibududi oirami mahakna nanthoknaba chelakpada camera da guard singduna uduna mahaki lambi khuding loina Tauki. Somdasu betna exel gi room da ngasai lora gi iPad laukiba nupa gi photo ama leirambadu mahakna thengnarami mahakna su part 1 da yaukiba nupi ani gi photo su mahakna urami masidagi thongnau da mahakna yenglubada ngasai mahakpu spada fanaba taukiba mioi singdu mahakna uki masidagi khangki madudi exel si mahakbu phana bigi trick sida mahaksu yawi haibasi mahakna adumna khanduna lakpada exel du thengnaki maduda mahakna wardrobe amada changduna lordki maduda mahakna mioi kayagi makok singdu makhoina trophy gumna thamduna lerambadu ubada mahak yamna kirami paxton gi makok su mafam aduda lerami mahakna adumna kiduna leiringaida guard ani laktuna farami tortka su mafamduda laklami makhoi dress sense tawduna makhoi gi room da changrami maduda stotna bed pu phaduna leiriba room duda laklami stotna hai mahak asigumba habak asida yawningde adubu mahaki friend gi khallaga mafam sida lakhibani haina stotna bed ki punsiliba singa du thadopirami bed na thongdu hangge tawbada stotna bed tu phuduna da amuk punsinduna pharami somdana totna Whitney du power cutter na makokta kakpa horakpada yam tamthina soktuna totta yenglami maduda totna halamdabida chatke tawrami maduda club tu scenery ba mioiduna hai club sigi rule da mioidu client na suksoi soidana hat kadabani haina maduda totna hat pangamloi haibadagi hui thaduraktuna hui singna totpu chiktuna hatki aduga hui singna mahaki sadongdu chaki masidagi Whitney du treatment tawtuna photo kaptuna client khuding da resell tawrami makhoina Whitney du yamna pikpa senfam da yolami asumna Whitney du hatlami Maki liktu stotna beta sibirami maduda bet na nupadu themduna mahakpu pulibadu thadok halami masidagi stotu attack tawduna bet na stotu chair da punsilami tanjadu da guard laki maduda bet na gun point tawduna sasa kaura u haiduna sasa su laklami maduda sasa na hai kari gumba mioi ama hek hatlabadi group sigi member oigani haina masidagi mahak na sauduna stota thang na lelam laga mahak club sigi sign tetu du hakki amadi club asida mahaksu yauki masigi matungda umangda excelga mahak chapminaki maduda ngasai gi angang singdugi mateng logduna excel gi mangaktu bet na kakhi aduga angang singduna excel gi mangaktu football oina sanaki asumna film asi loisali